Leibak miyambu khurumjari kasi maifagi executive body amasung advisory body gi emergency meeting ama kauduna ngasi warep ama maifana lepsare haiba warep asi ei yamna lauthokchage hauji hauji ma haupunni tang mai dagi ngasi phawda manipurda kanglupani gi irangna tangdu leitaba fium laktabaga iroina na manipur ma pande leiriba maruina asamda kunda leitaduna leiriba manipuri amasung medi pangal lekhoina kari phirib lawsigi haibigi matangda labiba jumnitang kunmathoi ing kunjan isingani kodumdo ime pesen miti nungthil pung amatar pumatangda rural development agency south parakol binakandi dalai besida ekoi leba miyang oiba mifam ama nungthil pung amada kaujari hai mifam asida edamda masida leibiriba asamda leibiriba CSO sing maira faibi club organization sing chatra samstha sing kudimakna hairiba amasung wajasing luching kayana meeting asida matang sana lengbirakuna huji manipur mapanda ekoi kari phe lawsigi haibagi kanane nebuni mama kaujari mifam asida miyamna sarok jagi haidina maifani mani tari miyamda pokna jabalena anna ningsingjari miyamda kai umba khangan jaba matang ngasi manipur le leptana chatharakliba kanglop ani gi irang asida manipur gi mapanda kundariba Sam kasar da kundariba mati pangal punamakna harau kumai asi tawbidana ba manipur irang asi loidri foba harau kumai si harau kumai kya lepina ba mayamda appeal tawse